Asumna makhoi maridu ngauduna taduna leirari pung taruk tarakpa duaida phone khinglai Mekiras na kanda leiriba Manitombada pop pop thai phone do muthatlo haibagi mawongda Manitomba so uiri table da leiriba phone do lamduna lawi aduga hello phone dagi nganglaiba wadu tabada tumlambadu fuk hawgatle mamit manadu ising singkre kaiba ai lai si haiduna fuk hawgatle tanjaduda phone do mathang laksinne Roger so wiri tauduna phone do paikhatle aduga hello asomdagi nurse tuna doctor emergency da mi amalai yaragadi thunang talakbiu Roger hiblambadu fuk hawgalaktuna okay ot ready le ai lai desk ka phajanto kuirego ai lai si haiduna anido hobe kan duna chenkre Mekiras ka sinthoibagadi tumle tanjaduda Mekiras ki phone do call lakpagi ring khinglai Mekiras tande mande phone do leimaida taribado lamduna lauduna hello kanano khangrabane bo Mekiras mamit ushilambado haifet pangli tawre aduga kanano haina screen do da mugyeng unknown number ni phone do na kung mayada amuk pusillaga taplapna khangre kana oirabano Paikhomba karimna paminok aman nokleduna yam thuna kawina nangde thuman kreda kawrido Paikhomba finally khangi duna Mekiras iplambado fokhawgalai maya ani chiksinna duna nasana na khongna thongna aigi na tlairo nangi na nakdulak bana teni ide hingli haibadu khanghanbani ne nangbudi aigi khongya sida turadawni da aibu kiduna chelaga nangna phawga su saraiba aina nang kiduna chelede kanana karamba matamda haikriba WakhaL yam phaina hoine adubudi nasana dina sasi hero ni khanjabani ne kaide hoi chatkrido aiki baina tro khandaba toksine adumaina nungai ba WakhaL khalaga legadabani ina nungai ba WakhaL su khangadabani natrane manida Mekiras mamittu ikare saurangnana nangisu matam yorabani nangi matam ku marup yoksin ba hobiyar nangishu matam yoraklabani coffin masak phajaba thawaina pamjaba khanbaur madumadi ai pangagi Paikhomba wadu taraga hongna nokthore aduga nangna andomalida aigi khanba chatpada nangisu yaune khalo nangi hana order tawsilam maramdi nangna haniba aigondagi haloidrane hanida Paikhomba yam sawina saunu sawa pate ingthauko tapna ingna thabak khuding tawsi hathu gumsi nangshi nungai na lehur matam khrasida chaning ba chadana setning ba setana le nungai tho enjoy to khayuni kanana hange hebada yingnerse wa anirak su nang angning de nang handoini wahai se haraga goldo fatkak thatle Mekiras kana phone do da yengduna le som da Paikhomba mamitu khana phone do da sangtrak yeng aina nangbudi loshindana toy nangdi aigi kutsimakna punsigi yekna duna leiba pamde aigi lambi thalakpa khudingmak aina loshingani Paikhomba kanano haibado khangan mataridana Mekiras number do da hanjin call tawi adubu paikhatlakte switch off haiduna mukhairakle nakandagi sinthoibado tumin taduna leibani Paikhomba Mekiras hoi haibagom mangakdu nomlai kai hariba ma aina lemna tharima aigi khutta loishindoine ikut makna aina mabu hatkani kanana shu thingba ngamloi sinthoiba wadu marak thachiludre tomina yengduna lei mataudo somda Manitomba office ta hathu lai malakpa ubada osidu changaktuna salute tawi karainu ingi osido makhota pariba laptop do table da thami aduga file da changduna video du yenghale nupa kharana raspu soro chingduna gari da hapchin kibado oi masak lotle gari da hapchin duna gari do speed kalap thauke video do hanjin yeng mafam do khangba ngamde Manitomba
OC-duda onsinduna kaidano khangbra khangba ngamdi sir gari se su number thadine sir mafam si amuk phawba jatri manung khara changsinba mi kaya tadaba mafamda oigadoribani video clip sina kanan tharino ahingda tharakpani aidi khanghodre sir nongalaga phangmani WhatsApp da tharira nate sir email dani mani tomba tumin lay aduga email adudi nangi email share toba yaukibro yaude sir aiso adugi matang dudangai kamdawna no haina phare ama boiro video do copy to thoga tham second crowd su kanarakani yes sir si haram laga room dudagi thokre mani tomba WakhaL khanbadu lepte karamba oiramba yai kanana oiramba yai haina aduma khanduna le somda mekiras ka sinthoibagado wari sanaduna le kaidagi kanadagi nangi number lorei jano khangde nangi number si kana pithoke pideda noi khara khakdang adudi kamdawna thiramgani hangamgani mingondagi shoidana sinthoiba sor asangba mahon toklaga cheksinba matam yori khangjinadaba yar asumna ni do wari ngai hak adai saraga mekiras thenge haiduna hogatlaga washroom da changkre sinthoibadi chariba singdo loishinaba kana hotnare washroom dagi thoklaktuna leiriba dressing do makhutuna pairakpado satchat setchile loireduna thoklai aduga sinthoibado onsinduna nang sida sum legi hairu kaino leramage nang halakpaga puna chalasi okay wahai se haram laga hobe room du dagi thokre somda thoishna so thabak chatpagi mayumdagi thoklai office yoraga parking da gari do khamamaga changlakpani office tu da tawramliba singdu ubada ingak ngakna yengduna le aduga changsinduna leiriba staff singduda haifet yenglei kaidorino staff tu thoisna na kaurakpaduda maningfat onthore ma'am khanaba male aisu lakpa kuidri thoisna khumlamdre miyam dudagi haifet khoning kangkhatuna yeng ure nupa ama ine yomduna leiribado leiriba miyam du khamdokte mahai tumin yengduna leiri kumhai yengbagum telhaiba sauna aditya bu chingkhatlaga room dudagi shoro chinglaga puki thoishna aditya oirambaduda masadu ingangai tumina wala ngangda leine aduwai da leiriba mi kharado ningphung haina bahore asi nupasina ne ye phom phit tawge torambado kaigia siroidra jude is Vishnu aduni tabada tu chungi khanglamdradi yeng amta akhoi loin sidoineba aduni paisa leitabagi khara phagatrana laaga thawai thaba soiroiko asomna ani do ngangna duna chatkre thoishna wari duda ngahak luptuna leikre tuminna leptuna leire asomna ngahak tuminna leplaga leirame aduga magi office room tamna laktuna magi phamda tapna famthai machinda taplap sole kaigino mana sumna torisina kai maramgino kanana kai dora basano kai pendabagi oi janone sarga maga yana da basala WakhaL do amadagi ama pangkhanda khanjili wahangkaya ama hangjai adubo phangba ko balaite paukhomde maraksida kadongdagi lamsilakliba angawa nongshit no khangde thoishna haukiba tangkak singdo ningsinglai nauhaunana ningthamtha changlakpagi khazik ingba horaba matamni semester exam haugadabagi mahai satra singdo magi mathau singda mai onsinaduna leine college ki campus tani aditya ga thoishna ga do garden macha ama leibadu da famlaga wari sanaduna le larika do khra paw yadro paningoi nangdi tasingna paningdi nangna sida tambe haibagi aishu lakpani thoishna mamitu pairap aditya da yenglei aduga yam nungsiba sariba sabanati asingbaini yamale asingba hairabudi mahandradi kaino phagini lari to khara paro semester exam se tha phajilaktrabani aditya makok to haifet makhutna hotle aduga hoi pagemi nangi hoi do sumtawra leyo kishu khande thoishna mamitu pairap aditya da yengaduna nangse kamai ngangnani idea chindagi ngangdana khongbide ngangge hairo haizaradi ai kishu kaide thoishna saurangnana aditya gi pambomda khara tharamaga hogatuna sauri chatkre aditya noklaga
Thoishnabu kauduna matungda inakhi. Thoishna matomta haukiba thodok singdo ningsingduna taibangdashu mitludagi pirang chinthare. Tanjaduda vidyado makhutta file khar paiduna changlakpaga mapa janare. Thoishna na kaptuna lerambadu ubada taha changlakduna kaidori kapiduna. Thoishna mapidu sachattei thoi aduga krishtawdeda kai lerage. Kainom tawida kidorage kai hairinoba sarna jairiro. Nateda adudi kaige. Thoishna khumde tuminle. Luna tinarakpani angang uringaidagi totna tinaduna adumak lakpani. Amana amagi awabada saruk yanaduna lakpani. Haidok nadraso mityeng yengbatana khangba ngambani. Kari maramgi haina hanagum khangba dumak ngame. Bidya tapna famthare. Aditya obairo nangna kapise. Thoishna khumde tuminle. Bidya sor asangba mohandoklaga wado muk makhatare. Loinakre mari loinakrabani nanga maga. Aduda kai kandoino sum khanjilaga nasawanabani. Maga eiga mari loinakre haiba waduna mang thana tham tungishu. Adugi matung ina adum lakani. Ai kashu khandeda bidya. Chinda khakaisu khande kashu tawde haibagi mahutta wakhalda su khanwadam. Thoishna kawbanga moi khang kamaina su kawni. Adubu kawdabadi yade. Ma sum khan leigadro. Is ai kem tawdi nangna khanjin baini. Yare bema pi ngai dagi ne tinaraise. Ai loin khangi ko. Ai se adu kai lerage. Se falam ta sign toro. Asi haiduna makhutta pariba faldo Thoishna gi mamangda thame. Thoishna faldo lauraga sign do tawsile. Somdana pung ahum tarakpa duwaida mekirasto thabak loiraduna halai atopa mafamda haidokte. Mayumda direct adum lai. Room gi thongdo hangdoklaga changlakpani. Sinthoiba famlaga laptop tuda munna yengduna leirambaduna karino haina changsinduna yeng. Screen da thoibadu ubada haifet non tharaga sangtrik yengduna le. Sinthoiba mekirasta haifet yengle. Ani du wangang na de tumin yengduna leine. Video du loiraga mekiras sinthoibada onsinduna kanan tharino. Mi yamana thari. Mekiras mi haiba wahai sida gyan takre tumin leikre. Thabak makha pangthokpa yarene. Sinthoibana haifet noklaga hairakpani. Mekiraso haifet chinbaldo chinglapnoi. Yare yam sathi na yar. Nangonde inarakpa nupadudi adum lakidrabo. Lakidrada amuk lakini. Aikhoina thabak tawba horaga shoidana. Aikhoina khangkhre haibagi makhoisu lotpa oiramgani. Adudi thabak haujilasina. Mekira sofa duda tapna famthare aduga table da leiriba churuk box to lamlaga lauraga machai ama satokduna chamlaga thakchile amuk chinglaga maikhodo tapna kamthore aduga osittaba minok amaga loinana haurasi phattaba makhoidi laina pamlo kuina sangna hingkini aduna lucian bana fatrane sinthoiba khumde tuminle mekiras machinda taplap suladuna Nangi madam yore Yaikhomba. Nangi madam. Nungai hor. Naning taw hor. Somda Yaikhomba do langlen ga room do da famlagale. Langlen mari haifet konsinaduna. Karam kanda ibani chattoino. Sida somlai basa. Boring yam chuyeba. Chalani. Thakradi ngai ko. Hatho chat kumsi. Swai da lai basa. Ai haina de. Nangbu ai sa. World tour daw hanina haidana pura ina traba. Aduga sohaida sum leihale. Yaikhomba langlen gi mamaida khazik siklaga pudoini tabagam wale. Asi loisalamlaga ibani gi oiba sangsara mada nungaina leikrase. Kai thaba lei haibadi yadro haisa ingonda kona haigi. Langlen famlambadagi fokhawale. Yare haningdri do khangi. Chatle ai. Si haiduna sauri chatkre Yaikhomba so nokmi tawduna yengduna leihoy. Asumna numit khrani haukre. Nungdangdani mekiras ka Thoishna ga do phone da wari kanna sanari. Thabak to kamain tawge. Thabak giri khangde koi badi fajan chatpa phang. Thabak to hain thabasidi koi ba chatpa nungaina boina tarine. Mafam dani chatlise nungai trose. Nupi sam thingnaramani. Oh, thingnai. Nupi sho nambana nupi ngakdani da order do raise. Nupa kya boide. Nupi masak phasabadi yaudra. Ha, yaudra ba.
Yawasu yawi. Yare thame ai. Si haiduna call do fat kakre. Meki raste mataududa nokningbana loire. Nungshibana su loire. Phone do hanjin tawi. Pairakte aduma kakhatle. Akon batawa call do fat paikhatlaga. Kari mu kwatlige. Asuk sauri sina kaigya. Saude. Khangida loima. Yare thamo. Phazaba kaya ururasu. Ngahaki ngaururasu. Akon bada. Aroi bada. Nang ningsing. WakhaL mana nangbu ningsingali. Thamoy mana sune. Nangi saktam latkhre na hairi. Atopa change tawbada yadre haina atopa du tanthore. Kai film dagi dialogue no. Ai sakti mani haibado. Adugi dialogue ni. Video call tawrake. Tali kaiso. Kaigi. Tanbai. Tawrake. Si haiduna call du fat kakre. Aduga video call wina sat tawsele. Thoishna paidaba ngamde call du paikhatle. Mekiras nokmi tawraga. Tumma su phazai ne nupise. Taningde. Taningde ko. Guitar lawurge param. Si haiduna phone du thanamlaga. Hogatlaktuna table da nga duna leiriba guitar du lawraga amuk lai. Phone do blanket na nga khatuna thami. Kaidawdoiba. Isai saklaki. Taningde. Tadaba yaroi. Ai taningde ba. Yam nganganu ko chabeng. Ai shukita isai ga sesaki. Tumin layo. Thoishna manaba taladuna tumin laikre. Mekiras guitar do haifet sem duna khinglai. Aduga machinda so taplapna isai nganglai. Nangna kambal chawriba. Nangna aibu chingnariba. Hauna shani nungshigi. Chadnavini taibangi. Hauna shani nungshibagi. Chadnavini taibangi. Adu chingnaba na manghanganu aigi nungshiba. Thoishna marak fat thatuna yare taningde kai de isai no. Phazadrane. Phazade. Adude ama muksaglaki. Munna tawko. Si haiduna tablapna isai ama muksaglai. Tangna tomthin satchabi. Lili gumbini na hakti. Aigi thamoigi siroi chingdolda. Kaibul lamjaugi sangai gumna. Sena jage nungshina. Muddana bathamoy nungda. Sena jage nungshina. Jeksena thamoy nungda. Nangi nungshibada. Aigi nungshibase. Sakliba isai do chab lepkre. Khonglamliba guitar so chab lepkre. Mekiras thoishna da nokfet tawna yenglai. Aduga tasing na nangdi tomthin nganbini. Aigi thamoida nganduna leiba atangba manima. Kanana su lawba ngamloidaba. Kanana su uba phangloidaba mafam amadane. Nangboina thamkrabani. Cheksinna. Nungshibagi haurakfam su nangni. Aroiba su nangoigani. Bumnamakna. Thawai su, hakchang su, pukning su, WakhaL su. Loina sumduna thamkre. Aigi thamoida nangi saktam daribasa. Kanana su mathatpa ngamgani haiba thazadre. WakhaL manungda khaliba nangi WakhaL se sune. Kanamtana muthatpa lauthokpa ngamlaroi. Thoishna taplapna adodi nangi nakhuta leireda. Aibu nafamdagi kauthokiba haibado. Nafamda loimak sinakre. Khanghaudre. Kamain khangdoiba mapu taklamda tumina huduna pukhraga. Thoishna ikairap tawi kariso pakhom piramda call du fat kakre. Mekiraste nokmi tawduna leihowi taplap machinda sole. Nungshibada ngawba kaisa sumain tawbazani ko. Khangdreda ngawreda ai. Si haiduna phamungda longni hipthai. Mai thongda nokriba minokto adumak nokle mami samde minokto hena mayik singlakli boining. Somda thoishna ikairap tawna tablap sole. Lamhen bhaisini. Nangna lamhen mandana aibu su chingsin kiban. Nangna WakhaL pukningse lamhen ba nangna khudum chankre. Matik mayay kan mankre.
Nungsiba haiba wahai asina ngamdaba leite. Pumnamakpo nungsibana irai laina khudum chanba ngame. Mikup asidaso nungsiba haiba asina khudum chankibani. Lamhenba maso thawoina lamhenba olibani. Nupi mahakna lamhenba aibo senaba ngamgadra yengge haina changyeng tawribani. Nupi mahakso khangna khangsinada changyengdu yarage haina haidokibani. Changyeng mai pakle lamhenba mahakbo senaba ngambasi mapu khangda thamoi hukiba nuja oibi mahakna ngamle. Somda paikhomba churuptu chinglaga mangda famliba nupadu da yenglaga ushittana minok ama noktuna. Maga samnaba maga punba miyoi khudingmag heina lemna thar. Luina maktumna hatkadoribani. Aduga table da leiriba photo du lamduna lawi. Haifet thangatlaga photo du da sangtrik sangna yengduna. Nang shunara lete. Nang yes hoiba hairadi maga luina rubagin. Pamuine. Lehi yam yoram kini. Hoine. Koi muaina leiri ngai lehi mangan bauna de. Lehi mahau tangkini. Lim na mangan bayade. Nadrane. Si haida na makuta pari ba photo do mathakta langkhat laga khonjel do hauna no e.